ꯂꯩꯁꯤꯂꯦꯟꯕꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯁꯅꯔꯦꯝꯕꯤꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯩꯁꯤꯂꯦꯟꯕꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯆꯥꯅ ꯃꯆꯜ ꯂꯩꯁꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯏꯐꯝꯗꯁꯤꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯏꯕꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯏꯁꯥꯒꯤꯗ ꯈꯟꯕꯤ." ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯀꯔꯤ ꯈꯨꯝꯗꯧꯅꯣ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯔꯦꯝꯕꯤꯅ ꯑꯣꯏꯅ, "ꯂꯩꯁꯤꯂꯦꯟꯕꯤ, ꯅꯪ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯣꯏ ꯌꯥꯃꯨꯡ ꯆꯥꯅ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯧꯔꯝꯃꯣꯏꯁꯦ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯂꯣꯏꯖꯤꯡꯅ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯆꯠꯂꯨ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯥꯅ ꯅꯈꯣꯏ ꯌꯥꯃꯨꯡ ꯆꯥꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ." ꯂꯩꯁꯤꯂꯦꯟꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇ ꯁꯅꯔꯦꯝꯕꯤꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝꯗ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯂꯩꯇ ꯌꯥꯗꯕꯒꯤ ꯂꯩꯔꯤ꯫ ꯁꯤꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯗꯕꯒꯤꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯃꯧ ꯌꯦꯡꯁꯤꯟꯗꯅ ꯂꯩꯕ ꯃꯅꯦꯝꯁꯤꯡꯁꯤꯒ꯫ ꯃꯣꯏꯁꯦ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯀꯩꯐꯥ ꯃꯊꯟꯇꯔꯣ?" "ꯀꯩꯐꯥꯒꯤ ꯀꯖꯤꯟ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯌꯦ꯫ ꯑꯗꯣ ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯁꯤꯟꯅꯕ ꯌꯥꯗꯕ ꯑꯣꯏꯕ ꯑꯗꯨꯅꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯈꯠꯄꯒꯤ ꯃꯃꯤꯡ ꯆꯠꯄꯤ ꯃꯂꯌꯥꯗꯨ ꯈꯪꯉꯤꯗꯅ?" "ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ, ꯄꯜꯉꯥꯛꯄꯒꯤ ꯃꯆꯦꯅꯤ." "ꯄꯜꯉꯥꯛꯄ ꯍꯥꯏꯕ ꯃꯤ ꯃꯥꯟꯗꯕ ꯑꯃ ꯂꯩꯈꯤꯀꯣ, ꯀꯥꯎꯕ ꯀꯥꯎꯊꯣꯛꯎꯔꯦ." ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯔꯦꯝꯕꯤꯅ, "ꯃꯥꯒꯤ ꯂꯝꯒꯤ ꯃꯇꯨꯗꯨ ꯈꯥꯏꯅꯔꯝꯃ ꯃꯥꯜꯂꯦꯅꯦ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯒꯨꯝ ꯇꯧꯏ." "ꯃꯆꯥꯗꯣ ꯑꯗꯨꯝ ꯅꯝꯗꯅ ꯂꯧꯊꯣꯛꯍꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯣ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯑꯦ ꯍꯥꯏ꯫ ꯈꯥꯡꯕ ꯌꯥꯕꯁꯨ ꯈꯥꯡꯖꯔ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ꯫ ꯑꯣꯏꯔꯔꯣꯏ ꯁꯤꯕ ꯇꯥꯔꯦꯅ ꯏꯃꯨꯡꯅ ꯈꯥꯏꯗꯣꯛꯅꯍꯟꯕꯅꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯔꯤꯝ ꯍꯥꯏꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯁꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯀꯌꯥꯝ ꯋꯥꯈꯤ, ꯃꯈꯣꯏꯅ ꯈꯪꯕꯤꯈꯤꯕ ꯅꯠꯇꯦ." "ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯕꯨꯛꯇꯨ ꯂꯦꯟꯊꯠꯂꯒꯅꯦ, ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯏꯁꯤꯜꯂꯒ ꯅꯨꯡꯁꯥꯗ ꯐꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ, ꯃꯥꯏ ꯄꯜꯉꯥꯛꯄꯁꯦ ꯌꯦꯡꯕꯗ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯅꯪ ꯏꯁꯣꯔꯅ ꯀꯟꯕꯤꯔꯕꯅꯤ ꯈꯟꯗꯣꯛꯑꯣ." ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯖꯤꯕꯁꯦ ꯑꯀꯤꯕ ꯐꯥꯎꯔꯕꯅꯤ꯫ ꯃꯣꯏꯒꯨꯝꯕ ꯈꯔꯅ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛꯇ ꯃꯥꯡꯊꯣꯛꯄꯤꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ, ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ." ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯀꯔꯝꯅꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯕꯨ ꯎꯔꯛꯏ꯫ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯀꯔꯤꯒꯤꯗꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯁꯥꯒꯤ ꯈꯟꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯄꯥꯎꯈꯨꯝ ꯐꯪꯗꯦ꯫ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯌꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯁꯥꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ, ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯪꯕꯣ?" "ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯊꯕꯛ ꯆꯠꯄꯗ ꯊꯤꯜꯂꯛꯂꯝꯕꯅꯦ." "ꯍꯩꯃꯥ, ꯇꯝꯊꯤꯟ ꯊꯣꯛꯂꯛꯑꯕꯣꯏꯔꯦ? ꯂꯣꯏꯔꯒ ꯊꯣꯛꯂꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯨꯇꯤꯔꯣ?" "ꯍꯣꯏ, ꯃꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯇꯝꯕꯩꯗꯤ ꯂꯣꯏꯔꯖꯥꯠꯅꯤ꯫ ꯃꯥꯅ ꯇꯝꯃꯨꯔꯤꯕꯁꯤꯒ ꯆꯥꯟꯅꯕ ꯊꯕꯛꯇꯤ ꯁ꯭ꯋꯥꯏꯗ ꯄꯥꯛ ꯐꯪꯉꯣꯏꯗꯕꯅꯤꯅ ꯑꯥꯗ ꯑꯗꯨꯝ ꯇꯧꯔꯒꯦ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯤ." "ꯍꯣꯏꯗ, ꯑꯥꯗ ꯂꯩꯔꯁꯨ ꯁꯤꯗ ꯂꯩꯔꯁꯨ ꯆꯞ ꯃꯥꯟꯅꯩꯗ." "ꯑꯩꯅꯗꯤ ꯃꯈꯣꯏꯁꯦ ꯁꯤꯗ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯃꯈꯣꯏꯅ ꯇꯧꯖꯔꯗꯤ ꯐꯩꯗꯅ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯪꯅꯁꯨ ꯐꯖꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯗꯤ꯫ ꯅꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯅꯪꯉꯣꯟꯗ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯕꯒꯤꯅꯤ." "ꯄꯥꯕꯨꯡꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯅꯅꯤ ꯑꯩꯅ ꯍꯦꯟꯅ ꯀꯤꯔꯤꯕ." "ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯆꯥꯛ ꯇꯥꯛꯑ ꯃꯥꯜꯂꯤ, ꯆꯪꯉꯁꯤ꯫ ꯍꯣꯔꯦꯟꯗꯣ ꯑꯩꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯁꯨ ꯌꯥꯅꯤ." ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗ ꯂꯣꯏꯖꯤꯡꯒ ꯂꯩꯁꯤꯂꯦꯟꯕꯤꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯅ, "ꯏꯔꯦꯟꯖꯟꯅ ꯍꯟꯃꯤꯟꯅꯧ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯅꯧ꯫ ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯂꯧꯅ ꯂꯩꯅꯔꯛꯑꯒ ꯀꯩꯁꯨ ꯅꯠꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥꯗꯨꯒꯤ ꯁꯥꯎꯅꯕ ꯍꯧꯅꯗꯦ꯫ ꯅꯪꯅ ꯅꯨꯄꯥꯅꯤ, ꯅꯪꯅ ꯈꯔ ꯊꯦꯝꯕ ꯇꯥꯕꯅꯤ꯫ ꯂꯩꯁꯤꯂꯦꯟꯕꯤ, ꯅꯪꯁꯨ ꯅꯆꯤꯟ ꯂꯨꯝꯒꯅꯨ꯫ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯒꯤꯁꯦ
ꯅꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯎꯁꯤꯟꯕ ꯌꯥꯎꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯣꯏ ꯗꯥꯅꯣꯡꯁꯥꯕꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯀꯔꯤꯝ ꯈꯟꯗꯦꯗ ꯀꯥꯏ ꯀꯥꯏꯗꯅ ꯈꯔ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯨꯔꯣ ꯂꯣꯏꯖꯤꯡ ꯌꯨꯝꯒꯤ ꯃꯇꯝꯁꯨ ꯈꯔꯗꯤ ꯀꯥꯏꯊꯣꯛꯄ ꯇꯝꯃꯨ ꯍꯣꯏ ꯚꯥꯏ ꯂꯩꯁꯤꯂꯦꯝꯕꯤꯒ ꯂꯣꯏꯖꯤꯡꯒ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯁꯥꯕꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯕꯤꯔꯒ ꯌꯥꯡꯒꯣꯏꯁꯅꯥ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯄꯜꯉꯥꯛꯄꯅ ꯑꯃꯨꯛ ꯎꯔꯝꯃꯤ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯂꯦ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯂꯩꯃꯗ ꯈꯖꯤꯛ ꯊꯦꯡꯒꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯩꯃꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯒ ꯈꯛ ꯂꯩꯍꯧꯏ ꯀꯩꯐꯥꯅ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯇꯩ ꯃꯅꯥꯎꯅ ꯑꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨꯗ ꯃꯂꯥꯌꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯆꯦ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯎꯕꯗꯨꯒ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯏ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯒ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯄꯜꯉꯥꯛꯄ ꯈꯨꯝꯗꯕꯤ ꯅꯨꯡꯁꯥ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯩ ꯃꯂꯥꯌꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯔꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯧꯄ꯭ꯋꯥꯒꯤ ꯃꯄꯥꯝꯕꯣꯝꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯩ ꯇꯧꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯇꯠꯅꯒꯗꯕꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯄꯜꯉꯥꯛꯄ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯅꯤ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯅꯪꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯛꯏꯕꯁꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯅꯕ꯭ꯔꯥ ꯍꯥ ꯋꯥꯊꯣꯛ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯁꯦ ꯅꯪꯒ ꯁꯨꯛꯈꯪ ꯈꯪꯅꯔꯝꯗꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕꯅꯤꯅ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ ꯅꯪꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯂꯧꯀꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯍꯦꯛ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯃꯥꯕꯨ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤꯗꯅ ꯃꯂꯥꯌꯥꯗꯨ ꯋꯥ ꯉꯥꯡꯂꯛꯇꯕꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃ ꯇꯧꯕꯗꯧꯅ ꯂꯩ ꯂꯝꯕꯤꯗꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯅꯣꯡꯁꯥꯕꯗ ꯍꯥꯏꯔꯛꯏ ꯗꯥ ꯅꯣꯡꯁꯥꯕ ꯅꯣꯡꯁꯥꯕ ꯒꯥꯔꯤ ꯊꯧꯅ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯪꯗꯣꯏ ꯋꯥꯁꯦ ꯍꯪꯉꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗꯕꯨ ꯀꯩꯐꯥꯅ ꯑꯩꯁꯦ ꯍꯥꯟꯅ ꯈꯪꯕ ꯖꯥꯠꯂꯥ ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯃꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕꯁꯦ ꯅꯠꯇꯅ ꯗꯥ ꯅꯣꯡꯁꯥꯕ ꯈꯪꯉꯝꯃꯔꯣꯏꯗ ꯃꯥꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯤ ꯂꯩ ꯀꯔꯤ ꯋꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯃꯁꯛꯇꯤ ꯇꯥꯛꯑꯝꯗꯕ ꯋꯥꯐꯝꯁꯦ ꯇꯣꯛꯈ꯭ꯔꯒ ꯃꯥꯏ ꯃꯆꯟꯅꯨꯄꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯅꯪꯍꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯩꯐꯥꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯅꯠꯇ꯭ꯔꯒ ꯂꯥꯟꯒꯦ ꯌꯥꯎꯅ ꯂꯥꯟꯗ꯭ꯔꯁꯨ ꯏꯔꯥꯜ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯁꯅꯥ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯨꯝꯅꯃꯛ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯝꯃꯕ ꯉꯥꯛꯇꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯁꯥꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯤꯜꯂꯝꯂꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯗꯥ ꯅꯣꯡꯁꯥꯕ ꯆꯪꯉꯨꯈꯤꯁꯤꯗꯅ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯍꯣꯏ ꯁꯨꯝ ꯂꯩꯍꯧꯔꯦ ꯅꯣꯡꯁꯥꯕꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯒꯦꯠꯇꯣ ꯍꯥꯡꯂꯒ ꯆꯪꯉꯛꯏ ꯂꯩꯔꯤꯕꯁꯤꯡꯗꯣ ꯈꯔ ꯑꯃꯅ ꯄꯨꯟꯁꯤꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯨ ꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯤꯠꯌꯦꯡꯅ ꯀꯩꯐꯥꯕꯨ ꯊꯤꯔꯛꯏ ꯂꯥꯞꯅ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯗꯨ ꯎꯏ ꯈꯣꯡꯊꯥꯡꯗꯨ ꯅꯨꯄꯥ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯉꯥꯎꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯑꯃꯗ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯇꯥꯔꯗꯤ ꯅꯪ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯍꯥꯏꯔꯛꯆꯅꯤ ꯍꯥꯏꯔꯣꯏ ꯀꯩꯁꯨ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯂꯧꯒꯦ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯉꯥꯎꯔꯤꯗꯨꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯤ ꯈꯪꯉꯤꯅꯦ ꯑꯉꯥꯎꯕ ꯑꯃꯅ ꯑꯃꯨꯛ ꯇꯨ ꯃꯊꯛꯇ ꯁꯥꯃꯨ ꯑꯃ ꯄꯥꯏꯔꯦ ꯌꯦꯡꯖꯍꯧꯔꯗꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯉꯥꯎꯕ ꯃꯌꯥꯝꯗꯨ ꯃꯊꯛꯇ ꯂꯣꯏꯅ ꯌꯦꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯌꯦꯡꯈꯠꯂꯨꯏ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯈꯣꯏꯒꯤ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯨ ꯅꯣꯏꯒꯨꯝꯅ ꯇꯧꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯌꯥꯝꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯛꯏ ꯀꯩꯐꯥꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯁꯤꯗ ꯅꯊꯟꯇ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯀꯩꯐꯥ ꯋꯥ ꯉꯥꯡꯗꯕꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ
ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯂꯩ ꯑꯃ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯎꯠꯂꯛꯏ꯫ ꯈꯥꯒꯤ ꯂꯩꯍꯥꯎꯅꯤ, ꯀꯔꯥꯏꯗꯒꯤꯕꯨ ꯍꯦꯛꯂꯨꯔꯤꯕꯅꯣ? ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗꯗꯤ ꯑꯃꯠꯇꯁꯨ ꯍꯧꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯐꯥ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯂꯩꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯅꯥꯗ ꯅꯥꯆꯣꯝ ꯑꯣꯏꯅ ꯊꯦꯜꯂꯛꯏ꯫ ꯍꯥꯏꯒꯦ ꯅꯤꯡꯉꯝꯕ ꯋꯥꯗꯨꯁꯨ ꯏꯄꯟ ꯄꯟ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯇꯔꯨ ꯇꯔꯨ ꯕꯤꯃꯤꯁꯅꯥꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯊꯧꯔꯛꯑꯕ꯭ꯔꯥ ꯅꯤꯡꯕꯅꯤ꯫ ꯑꯣꯟꯅ ꯇꯩꯅ ꯊꯧꯔꯝꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯛꯏ꯫ ꯂꯣꯏꯖꯤꯡ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯗꯦ, ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯔꯤ꯫ ꯒꯥꯔꯗꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯑꯒ ꯒꯥꯔꯗꯦꯟꯒꯤ ꯇꯤꯀꯦꯠ ꯀꯛꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯅ ꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯩ꯫ ꯋꯥ ꯉꯥꯡꯗꯕꯤ ꯂꯥꯟꯅꯤ ꯁꯣꯛꯅꯔꯤꯕ, ꯀꯌꯥꯝ ꯀꯨꯏꯅ ꯁꯣꯛꯅꯒꯗꯧꯔꯤꯕ ꯈꯪꯗꯦ ꯀꯅꯥꯅꯁꯨ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯒ ꯑꯣꯈꯠꯂꯒ, ꯍꯜꯂꯣ ꯂꯩꯁꯤꯂꯦꯝꯕꯤ, ꯅꯪꯒꯤ ꯍꯌꯦꯡꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯩꯕꯗꯨ ꯀꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯍꯁꯕꯦꯟ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯧꯀꯣ꯫ ꯑꯩ ꯃꯑꯣꯡ ꯑꯃ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏꯁꯦ, ꯐꯔꯛ ꯇꯥꯔꯗꯤ ꯌꯥꯎꯍꯜꯂꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯝꯅꯔꯤ ꯂꯣꯏꯖꯤꯡꯅ꯫ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯈꯨꯝꯗꯦ꯫ ꯃꯃꯥꯡꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯈꯤ꯫ ꯂꯣꯏꯖꯤꯡꯁꯨ ꯏꯟꯅꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯌꯦꯡꯉꯦ ꯍꯥꯏꯕ ꯗꯣꯛꯇꯔꯗꯨꯔꯥ? ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯂꯣꯏꯖꯤꯡꯗ ꯃꯨꯟꯅ ꯌꯦꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ꯫ ꯌꯥꯎꯅꯤ, ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯕꯤ ꯂꯣꯏꯖꯤꯡꯗ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤ꯫ ꯂꯣꯏꯖꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧ, ꯊꯕꯛꯅ ꯊꯕꯛ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒꯦ꯫ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯈꯤꯕ ꯇꯥꯔꯁꯨ ꯁꯥꯎꯔꯅꯨ꯫ ꯑꯗꯨꯕꯨꯅꯦ ꯂꯦꯝꯕꯤ, ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯃꯇ ꯃꯤꯔꯥꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯈꯥꯝꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯖꯥꯏ ꯊꯛꯇ ꯆꯦꯟꯊꯔꯛꯏ꯫ ꯂꯣꯏꯖꯤꯡ ꯃꯥꯌꯣꯛꯅꯅ ꯐꯝꯃꯝꯕꯗꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯌꯨꯝꯍꯟꯃꯤꯟꯅꯗꯨꯅ ꯃꯆꯥ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯐꯥꯎꯕ ꯅꯝꯊꯥꯛ ꯇꯧꯅꯔꯝꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯨꯝꯕꯤ ꯑꯃꯗꯤ ꯃꯩꯆꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯆꯥꯛ ꯑꯃꯃꯨꯛ ꯐꯪꯍꯧꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯗꯗꯥꯅ ꯃꯤꯅꯝꯕꯤꯔꯕꯗꯤ ꯑꯩ ꯁꯤꯔꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯝꯗꯕꯁꯤꯗꯤ ꯂꯦꯝꯕꯤ, ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯧꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯃꯥꯟꯕ ꯏꯇꯧꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯁꯨ ꯂꯦꯝꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯒꯦ ꯈꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯅꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯦ꯫ ꯑꯉꯥꯡ ꯌꯥꯎꯗꯕꯕꯨ ꯅꯪ ꯑꯩ ꯈꯛꯇꯔꯣ? ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ? ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯅꯗꯤ? ꯂꯦꯝꯕꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯑꯍꯜ ꯍꯥꯏꯕꯁꯦ ꯑꯍꯜꯅꯤ꯫ ꯃꯈꯣꯏꯗ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯝꯕ ꯄꯣꯠꯂꯨꯝꯁꯤꯡꯗꯣ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯥꯡꯒꯠꯀꯦ ꯅꯤꯡꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯨ ꯂꯥꯛꯈꯤꯅꯤ꯫ ꯈꯥꯡꯕ ꯇꯝꯁꯤ ꯂꯦꯝꯕꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯂꯣꯏꯖꯤꯡꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯂꯣꯏꯖꯤꯡꯗꯨ ꯃꯌꯨꯝꯗ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯣꯐꯤꯁꯇ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ, ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ꯫ ꯅꯦꯅꯦ ꯕꯤꯃꯣꯂꯥꯗ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨ ꯀꯣ꯫ ꯋꯥꯈꯜ ꯈꯟꯖꯤꯟꯗꯅ ꯂꯩꯔꯝꯒꯅꯨ꯫
ꯂꯩꯁꯤ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ ꯂꯣꯏꯖꯤꯡꯁꯨ ꯅꯣꯛꯃꯤ ꯇꯧꯔꯝꯃꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤ ꯂꯩꯁꯤ ꯂꯦꯝꯕꯤꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯄꯜꯉꯥꯛꯄꯒ ꯍꯥꯟꯅ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯂꯩꯁꯤ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯊꯦꯡꯒꯦ ꯇꯧꯔꯛꯄꯗꯨꯗ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯈꯨꯠ ꯑꯗꯣ ꯊꯨꯗꯦꯛꯄ ꯉꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯄꯜꯉꯥꯛꯄꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯅꯣꯛꯃꯤ ꯎꯁꯤꯠꯇꯅ ꯂꯩ ꯃꯂꯌꯥꯗꯣ ꯊꯨꯅ ꯏꯁꯇꯤꯌꯔꯗꯒꯤ ꯀꯨꯝꯃꯛꯑꯒ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯍꯥ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯄꯣ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯉꯣ ꯈꯪꯉꯕ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯊꯔꯕ ꯀꯥꯟꯗ ꯉꯥꯡꯉꯨ ꯋꯥꯗꯣ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂꯦ ꯍꯥꯏꯗꯣ ꯇꯧꯔꯛꯀꯅꯨ ꯌꯨꯝꯗꯥꯡꯕ ꯅꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦꯅꯦ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯐꯩ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯅꯣꯏ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯗꯣ ꯈꯪꯍꯟꯒꯦ ꯅꯣꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯄꯜꯉꯥꯛꯄꯒ ꯂꯣꯏꯅꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯁꯤ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ